Nang na isyoda kari-karigidamagta tawbimal utlibage, thabak macha-macha singidamagta isyoda numit khudingi thagatlibra? Aina nongma sumna khalame, chatpa ngamdaba, wheelchair sizinaba misingidamagta ahingda hawgalaga bathroomda chatpa haibasi yamna waramgani ko. Adu khallubada aina isyobu thagatli, aige khong ase kadimta soi ngamdabagidamagta aina uba ngamba, aina taba ngamba, aina hawjik thabak tawduna adum leiba ngamba asigidamagta isyobu thagatli. Aigi punshina afa mahai chabaidamagta aina isyobu thagatli. Ana isyo thagatnabagidamagta maram yamna lei. Aduga akoina isyoda tawbimal uliba makhai akoisu nungaiba heli, aduga life fatabadi shawba heli. Tawbimal khangbiu amasung tawbimal upiu. Thagatpa haibase nang numit khudingi nangna tawba thaba ama oigadabani. Aina ayuk khudingi aina akoina isyoda akoi isamakse kathokjagadabani haina khalli. Laishon ishaigi kunga mangagi amada yengsi. Masi akoina isyoda pithokjabagi matangda haibani, aduga hairiba ase akoi numit khudingi tawgadabani. He Prabhu, nangonda aina ithawai onsinjari. Aduga nakhut hangatuna isyoda haibiyu, Isyor ay masida leire, ay nangini, ay chil sizinabiyu, ay wakal sizinabiyu, ay kut sizinabiyu, ay kong sizinabiyu, ay mit sizinabiyu, ay nakong sizinabiyu. Ay seltum nangini, aduga ay isamak nangonda pisinjare. Yengo akoy sa ayama matamda isyodagi nidun at talaybani. Ana Paul na Christian gi matangda haiba adu ayam na pamjay. Makoy gi layzaba khudimak ado makoy na akoy da su pirakle. Aduga adu khakta nataduna makoy masamaksu isyoda pithokjay haina hai. Akoy na isamakbu isyoda pibadagi paisa pibani hena laybani. Ana ngasige ayuk ayna isyoda hangami, Isyo nangna ayngondagi kari apamba laybagi haidana. Haigitoriba asi aina yamna munna khalami. Adubu ngasigi numit asigidamagtadi aina ngamgadaba ma hairaki, madudi nang nungaijau haina Isyona hairaki. Kana aina haiba se tabiribage? Yengune hoi na khoi kharana de khalamba yai. Asnangna hairiba singado ay tawnanabagidamagta matam leitene. Good night. Karam kanda hawgalaga nangna haiba du tawdoino. Adubu noina khangadabadi aina haijarabasu noina tawgadaba ado adumakti tawgini. Adubu aina hainingbadi noi nganna tumbiyu hayeng nganna hawgananabagidama. Noina haibi yai nang pangangda ngangjalaeda karam kanda hawgakani karam kanda tumgani haibasidi aigi ithawni haina. Adubu yengo Bible da masigi matangda yamna yauri. Jacob su nganna hawgali adugu Isyobu thi, Abraham su nganna hawgali adugu Isyobu thi, David su nganna hawgali adugu Isyobu thi. Jesus masamak su nganna hawgali adugu hairiba ase mahaki hainabi oi. Mahakna matomda chatuna pratna tawi nakhoine Isyoga matam loinadrabdi. Nakhoigi punsida amagi matungda ama awa anado sumnangani. Aduna Isyoda akhoina ayuki ahama matamado pisinba matamda yamna nungaiba ama khoida fawgani. Adubu aina haijariba ase nang Isyoga pung ani muk loinada yadi haiba nate. Noina hawrakpa matamda noi minute 10 muktang noina lawpa yai. Aduga aina thajai noina Isyoga asum matam loinarakpagi nungaiba ado fangapa matamda nakoi kuina hena sangna loinanaba hotnarakani haibasi. Aduga atopa manoina tawba yabasi nakhoina office da chak chabagi matamda nangi marup sing aduga kanadaba wari sanaduna leidu sharu hariba matam adu nana kadai nom chatlaga natomda leiraga Isyoga loinabiyo. Aigi ipuroibana traffic jam thainadanabagidamagta chahi khara thabak yam nganna chatlami. Almana thabak to nganna chatlaga hairiba aremba matam ado mahakna office ta Bible paduna matam lelami. Aduga lunch ki matamdana mahakna chathooga achikpa mafam amada prathna tawrami. Ada hairiba thaba ase mahakna ministry da laktringegi mamangdani. Aduna nangi tungi oiba punsi asi nangna hawjik tawriba sing aduda makhayamna poli. Aduna hawjik tagi nang thawai da yamna thajaba yaba ama oibiyu. Thawai gi oiba fijol session biyu amasung thawai da tayari tawdana leiba du tokpiyu.
ꯍꯩꯅꯕꯤ ꯑꯃ ꯁꯦꯝꯕꯤꯌꯨ꯫ ꯂꯨꯛꯀꯤ 22 38 ꯂꯨꯛꯀꯤ 22 38 ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯆꯠꯊꯣꯛꯈꯤꯗꯨꯅ ꯃꯍꯧꯁꯥꯒꯨꯝꯅ ꯍꯥꯏꯕꯗꯤ ꯍꯩꯅꯕꯤ ꯑꯗꯨꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯒꯤ ꯍꯩꯅꯕꯤ ꯑꯁꯤ ꯅꯪ ꯍꯥꯟꯅ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯃꯁꯤ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯍꯥꯟꯕꯗꯗꯤ ꯋꯥꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯪꯅ ꯃꯁꯤꯒꯤ ꯍꯩꯅꯕꯤ ꯑꯁꯤ ꯁꯦꯝꯒꯠꯂꯒꯗꯤ ꯅꯪꯅ ꯃꯗꯨ ꯇꯧꯔꯣꯏꯒꯦ ꯍꯥꯏꯕꯁꯦ ꯃꯗꯨ ꯑꯃꯨꯛ ꯑꯋꯥꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯒꯤ ꯄ꯭ꯔꯚꯨꯅ ꯆꯠꯊꯣꯛꯈꯤꯗꯨꯅ ꯃꯍꯧꯁꯥꯒꯨꯝꯅ ꯆꯣꯔꯣꯐꯣꯜ ꯆꯤꯡꯗ ꯆꯠꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯅꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯕꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯗ ꯍꯥꯏꯈꯤ ꯑꯊꯦꯝꯕꯗ ꯆꯪꯗꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏ ꯄ꯭ꯔꯥꯊꯅꯥ ꯇꯧ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯌꯨꯛ ꯑꯁꯤꯗ ꯑꯩꯅ ꯌꯥꯝꯅ ꯍꯥꯏꯅꯤꯡꯕ ꯃꯔꯨ ꯑꯣꯏꯕ ꯑꯗꯨ ꯃꯁꯤꯅꯤ ꯅꯪꯅ ꯇꯁꯦꯡꯅ ꯄꯨꯛꯆꯦꯜ ꯁꯦꯡꯖꯕ ꯑꯣꯏꯔꯒꯗꯤ ꯅꯪ ꯅꯁꯥꯒꯤ ꯑꯁꯣꯟꯕꯗꯨ ꯅꯪꯅ ꯈꯪꯖꯒꯅꯤ ꯑꯗꯨꯅ ꯑꯊꯦꯝꯕ ꯑꯗꯨ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯅꯪ ꯄ꯭ꯔꯥꯊꯅꯥ ꯇꯧ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯑꯊꯦꯝꯕꯗ ꯇꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯃꯛꯅꯤ ꯖꯤꯁꯨꯅ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯗ ꯇꯧꯍꯟꯅꯤꯡꯂꯤꯕ ꯑꯁꯤ ꯑꯗꯨꯒ ꯃꯥꯅ ꯃꯁꯤ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯁꯦ ꯑꯗꯨꯒꯨꯝꯕ ꯑꯋꯥꯕ ꯃꯇꯝ ꯑꯃ ꯊꯦꯡꯅꯗꯧꯔꯦ ꯍꯥꯏꯕꯗꯣ ꯈꯪꯕꯒꯤꯗꯃꯛꯇ ꯄ꯭ꯔꯚꯨꯅ ꯍꯥꯏꯔꯤꯕꯅꯤ ꯑꯩꯅ ꯈꯟꯕꯗ ꯄ꯭ꯔꯚꯨꯅ ꯁꯨꯝꯅ ꯈꯜꯂꯝꯒꯅꯤꯅ ꯈꯜꯂꯤ ꯃꯗꯨꯗꯤ ꯅꯣꯏꯅ ꯀꯜꯂꯦꯅ ꯅꯁꯥꯅ ꯈꯟꯖꯔꯤꯕ ꯑꯗꯣ ꯑꯗꯨ ꯌꯧꯗ꯭ꯔꯤ ꯑꯗꯨꯅ ꯅꯈꯣꯏ ꯄ꯭ꯔꯥꯊꯅꯥ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯅꯅꯤ ꯄ꯭ꯔꯚꯨꯅ ꯍꯥꯏꯔꯤꯕꯗꯨ ꯅꯈꯣꯏ ꯏꯁꯣꯔꯒꯤ ꯃꯇꯦꯡ ꯗꯔꯀꯥꯔ ꯂꯩꯗꯧꯔꯤ ꯑꯗꯨꯅ ꯄ꯭ꯔꯥꯊꯅꯥ ꯇꯧ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯕꯥꯏꯕꯜꯅ ꯍꯥꯏ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯔꯤꯉꯩꯗ ꯇꯨꯝꯂꯝꯃꯤ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯄ꯭ꯔꯚꯨꯗꯤ ꯍꯥꯏꯔꯤꯕ ꯑꯋꯥ ꯑꯅꯥ ꯑꯗꯨ ꯊꯦꯡꯅꯔꯒ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯗꯨ ꯇꯧꯕ ꯉꯝꯈꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯤ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄ ꯑꯀꯟꯕ ꯁꯥꯐꯨꯅꯤ ꯑꯗꯨꯃꯛꯄꯨ ꯏꯁꯣꯔꯅ ꯇꯧꯍꯟꯅꯤꯡꯂꯤꯕ ꯑꯗꯣ ꯃꯍꯥꯛ ꯆꯞ ꯆꯥꯅ ꯇꯧꯕ ꯉꯝꯈꯤ ꯄꯤꯇꯔꯅ ꯈ꯭ꯔꯤꯁꯇꯕꯨ 3ꯔꯛ ꯌꯥꯈꯤꯗꯦ ꯑꯗꯨꯅ ꯆꯤꯟꯖꯥꯛꯅ ꯅꯪꯒꯤꯗꯃꯛꯇ ꯑꯊꯦꯝꯕ ꯑꯣꯏꯔꯒꯗꯤ ꯌꯥꯝꯅ ꯆꯥꯁꯜꯂꯀꯥꯟꯗ ꯃꯈꯥ ꯇꯥꯅ ꯆꯥꯗꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯥꯊꯅꯥ ꯇꯧꯕ ꯑꯗꯣ ꯑꯗꯨ ꯇꯧꯕꯤꯒꯅꯨ ꯑꯗꯨꯅ ꯍꯥꯟꯅꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯤꯌꯨ ꯏꯁꯣꯔ ꯅꯪꯅ ꯑꯩꯕꯨ ꯑꯁꯣꯟꯕ ꯑꯁꯤꯗꯒꯤ ꯅꯤꯡꯈꯥ ꯇꯝꯅꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩꯒꯤ ꯃꯐꯝꯗꯗꯤ ꯆꯤꯟꯖꯥꯛꯅ ꯑꯩꯉꯣꯟꯗꯒꯤ ꯉꯝꯍꯟꯕ ꯍꯥꯏꯕꯁꯦ ꯑꯩ ꯌꯥꯝ ꯅꯣꯛꯆꯅꯤꯡꯉꯤ ꯑꯩ ꯍꯦꯟꯅ ꯆꯥꯁꯤꯜꯂꯣꯏ ꯆꯤꯟꯖꯥꯛꯅ ꯑꯩꯒꯤ ꯃꯊꯛꯇ ꯄꯥꯜꯍꯜꯂꯣꯏ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯑꯩꯒꯤ ꯅꯨꯡꯗ ꯂꯩ ꯍꯥꯏꯅ ꯑꯩꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯖꯩ ꯀꯔꯤ ꯀꯔꯤ ꯑꯣꯏꯔꯕꯁꯨ ꯅꯪꯒꯤ ꯑꯁꯣꯟꯕ ꯑꯗꯨ ꯈꯪꯉꯣ ꯑꯩꯒꯤ ꯆꯤꯜꯒꯤ ꯃꯇꯥꯡꯗ ꯑꯩ ꯄ꯭ꯔꯥꯊꯅꯥ ꯇꯧꯖꯩ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯤ ꯑꯩꯅ ꯍꯥꯏꯖꯩ ꯏꯁꯣꯔ ꯑꯩꯒꯤ ꯆꯤꯜ ꯑꯁꯦ ꯅꯪꯅ ꯄꯥꯟꯅꯕꯤꯌꯨ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩ ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯄꯥꯞ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯍꯩ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯖꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯅꯪꯒꯤ ꯃꯐꯝꯗ ꯌꯥꯖꯕ ꯑꯣꯏꯕꯤꯌꯨ ꯀꯔꯤꯕ ꯀꯩꯅꯣꯝ ꯍꯥꯏꯔꯛꯄꯒ ꯑꯩꯅ ꯁꯠ ꯍꯦꯛꯇ ꯍꯥꯏꯕ ꯑꯗꯨꯃꯛ ꯑꯣꯏ ꯑꯩꯅ ꯍꯥꯏꯁꯦ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯝꯒꯅꯤ ꯌꯦꯡꯉꯣ ꯑꯩ ꯄꯨꯜꯄꯤꯠꯇ ꯂꯩꯕ ꯃꯇꯝꯗꯗꯤ ꯑꯩ ꯋꯥ ꯈꯔ ꯉꯥꯡꯉꯤ ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯃꯇꯝꯗꯗꯤ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯗꯅꯕꯒꯤꯗꯃꯛꯇ ꯏꯪꯒꯤꯠ ꯄꯤꯔꯛꯏ ꯑنا ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄ꯭ꯔꯥꯊꯅꯥ ꯇꯧꯖꯩ ꯑꯗꯨꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯤꯌꯨ ꯑꯊꯦꯝꯕꯗ ꯇꯥꯗꯅꯕꯒꯤꯗꯃꯛꯇ ꯀꯅꯥ ꯀꯅꯥ ꯑꯗꯣꯝꯒꯤ ꯑꯁꯣꯟꯕ ꯑꯦꯔꯤꯌꯥ ꯈꯪꯕꯤꯕ ꯌꯥꯎꯕꯒꯦ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯅꯪꯅ ꯍꯥꯏꯗꯣꯛꯈ꯭ꯔꯒ ꯅꯪꯅ ꯇꯧꯊꯣꯛꯈ꯭ꯔꯒ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯄ ꯑꯗꯨꯒꯨꯝꯕ ꯂꯩꯕ ꯌꯥꯎꯕꯤꯕꯒꯦ ꯑꯗꯨ ꯈꯪꯕꯤꯔꯒꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯍꯥꯟꯅꯅ ꯄ꯭ꯔꯥꯊꯅꯥ ꯇꯧ ꯄꯩꯁꯥ ꯌꯥꯝꯅ ꯆꯥꯗꯤꯡ ꯇꯧꯕ ꯑꯁꯦ ꯅꯪꯒꯤ ꯑꯁꯣꯟꯕ ꯑꯦꯔꯤꯌꯥ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯗꯨꯒꯤꯗꯃꯛꯇ ꯅꯪ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄ꯭ꯔꯥꯊꯅꯥ ꯇꯧ ꯅꯪꯉꯣꯟꯗ ꯑꯊꯦꯝꯕ ꯂꯥꯛꯏꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯪꯅ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯄ꯭ꯔꯥꯊꯅꯥ ꯇꯧꯕ ꯍꯧꯔꯒꯗꯤ ꯍꯥꯏꯔꯤꯕ ꯑꯊꯦꯝꯕ ꯑꯗꯣ ꯃꯗꯨꯗ ꯇꯥꯗꯅꯕꯒꯤꯗꯃꯛꯇ ꯅꯪꯉꯣꯟꯗ ꯄꯥꯡꯒꯜ ꯂꯥꯛꯀꯅꯤ ꯀꯅꯥꯃꯠꯇꯅ ꯑꯩꯈꯣꯏꯕꯨ ꯑꯊꯦꯝꯕ ꯑꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯑꯒ ꯊꯝꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯊꯦꯝꯕ ꯂꯥꯛꯀꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯖꯤꯁꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯉꯟꯇꯥꯅ ꯍꯧꯒꯠꯂꯤꯕꯅꯣ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯍꯩꯅꯕꯤꯅꯤ ꯑꯗꯨꯒ ꯖꯤꯁꯨꯅ ꯆꯠꯊꯣꯛꯇꯨꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯏ ꯑꯊꯦꯝꯕ ꯂꯥꯛꯇꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯈꯪꯉꯤ ꯑꯊꯦꯝꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯖꯩ ꯏꯄꯥ ꯅꯪꯅ ꯌꯥꯕꯤꯔꯒꯗꯤ ꯍꯥꯏꯔꯤꯕ ꯑꯋꯥꯕ ꯑꯁꯦ ꯑꯩꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯄꯤꯌꯨ ꯑꯋꯥꯕ ꯑꯁꯦ ꯑꯩ ꯊꯦꯡꯅꯖꯅꯤꯡꯗꯦ
Aduna Bible na hai mahak ase aduki matik wamanduna matam aduda humang adu I ola taraki. Ishore nangi aningbo tobiyu haina mahak na haiki. Hariba awaba se ay thenagadabu oitaragadi ay thenarake haiki. Pratna hanjan hanjana tauki aduga sargadut kumtharaktuna mahakpo pangal haki. Fare masi yengsi Johangi Nipan. Adubu Jeshudi Chorofongi chingda chatki. Ayu angan ba matamda mahak na ningna sangda adumak hanna chatlami aduga mi pumnamak mahaki manakta lakle. Mahak na famtharaga makoibu tambirami. Aduga nipa lanaringayda phabi nupi ama waya yathangi ozasing amasung Pharisee-singna mahaki manakta puraklami. Aduga makoina nupi adubu mayamgi mayayda thamlami. Makoina mongonda hai, Guru, nupi asi mahakna nipa lanaringay magtada farakpani. Wayan yathangda mausina asigumba mibu nungna thanaba ekoida yathangi. Adubu nahaknadi kari hairibagi. Makoina mahakpu maran piba yanaba changyengduna masi haibani. Aduna masida kari tauribagi haibase ekoi yengsi. Waya yathangdadi asigumba nupi asi nungna thanaba haibani. Adubu Jishudi nushi thauzal ngakpi bai matangda tambibani. Aduna lakliba mishing aduna hairibase Jishu nang masidagi nanthokpra yenge haina khalibani. Nana karigumba nupi ase nushi thauzal utpiyu ngakpiyu hairabadi nang wayal yathang thugairabani. Karigumba nangna nupi asibu nungna thomo hairabadi nangna takpiriba dugi hek ona tainabada nang tambirabani. Adubu Jishuna maru lukthaduna makoina haiba tadabagumna khudombina laibakta irami. Mahak Ishona haiba ado mahakna tarami. Mahakna tauningba mahekta tauramde. Mathangi verse asi yengsi. Makoina makhata na mangonda hanglabada. Mahakna yengkhatuna makoida haiki. Nakoigi narakta pap chendaba mahak aduna. Ihan hana nupi asida nungna thasnu haina. Aduna mafam masida mahakna wayal yathang amasung mahaki tambibado ngaki. Aina thajabada mahakna ayung ngata hawgatuna Chorofongi chingda pratna toba chalamdrabadi hariba pakhumado khumamba ngamloi. Aduna masida aina thajabasi yengo akoina nomada lawgadaba warep kaya ama lei. Aigumna nakoina television da thoba aduga mina masa khangnaba orb tarabadi ayam tasengna haina chatpatai aigi punshi pahingde hingjinba yaroi. Aina tambiriba adugi matung ina ai hingbatai hairibasing se karigumba aina ishoga matam loinadradi karamna togodabano haibadu ai khangde. Aduna ai isha itomda pakhatjai aina khanbada akhoise soigali khangduna ishana isha itntabu pakhatjagadabani akoi losing darka lei. Aduna ayung ngata hawgatpiduna adugumba nangna togodaba thabaksing ado tobiyu. Aduna nangna tobada tanba thabaksing aduna nangbu numitchupa wahanganu. Yengu mi khudimaki hainadaba thabak asiloina makhenei. Karigumba nangna kaithen kaba chatpase yamna tallabadi hawgatpiyu kaithen da chatpiyu adu leigadaba singdo leiraga pubirau. Hainadaba sing ado nang khudum channaba honau. Goliath po hatkadaba numit aduda David nganna hawgatki akoina phamungda adumak tumdana leiraga Goliath kumba giant hatpa yaroi. Hai biyai. Masi ay pangthopa ngamdre. Ay ayuk nga nahawgatpa ngamde haina adumapu khangbiyu na nahawgatpa matamado madu nangi ayukni. Nang pung tara fawbo tumlaba adudagi hawgalakpadu ayukni. Adumapu nangi numit ama hawdokpa haiba ase nang ishoga loinana hawdokpa oigadabani. Nang natawgadariba thaba ado tawge yauna tawgadabani nang warep jagadabani adu haijagadabani ngasigi numit Prabhuna sembani ana ngasigi numit ase ay nungaina hingani haiduna. Aikhoigi haraubabu huraliba life fattabagi mamangda haidokpiyu. Ngasigi numit ase aina nungai thokani ay dharma chemba sechenjari aigi aningba ado tawdama matamda ay nungai taba fauzaroi haidokpiyu. Ay thawai ge thangsang sizinagani
ꯑꯩꯒꯤ ꯖꯤꯜꯗꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯗꯨ ꯑꯩꯅ ꯉꯥꯡꯊꯣꯛꯀꯅꯤ ꯑꯗꯨꯒ ꯑꯩꯅ ꯊꯥꯖꯕꯒꯤ ꯆꯦꯡꯒꯣꯏꯗ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕꯤꯌꯨ ꯑꯔꯥꯟ ꯈꯨꯕꯝꯒꯤ ꯂꯨꯍꯨꯞ ꯎꯞꯀꯅꯤ ꯑꯩ ꯅꯨꯡꯁꯤꯠ ꯊꯧꯖꯥꯜ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤꯡ ꯑꯁꯤ ꯅꯪꯅ ꯍꯥꯏꯕꯤꯌꯨ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯌꯥꯝ ꯁꯥꯡꯅ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯅꯪ ꯅꯨꯃꯤꯠꯇꯨꯃ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯕꯅꯤ ꯃꯁꯤꯗꯤ ꯑꯁꯤꯒꯨꯝꯕꯅꯤ ꯅꯪꯅ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯦ ꯑꯗꯨꯒ ꯏꯁꯣꯔꯕꯨ ꯊꯤꯖꯩ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯦ ꯅꯪꯒꯤ ꯃꯦꯅꯥꯅꯤ ꯏꯁ꯭ꯔꯥꯑꯦꯂꯥꯏꯠꯁꯤꯡꯅꯁꯨ ꯑꯁꯨꯝꯅ ꯉꯟꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯦꯅꯥꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯈꯣꯝꯖꯤꯜꯂꯤ ꯑꯗꯨꯒ ꯃꯦꯅꯥꯁꯤ ꯑꯌꯨꯛꯇ ꯇꯥꯔꯛꯄꯅꯤ ꯅꯪꯅ ꯃꯁꯤ ꯊꯨꯅ ꯂꯧꯁꯤꯜꯍꯧꯗ꯭ꯔꯕꯗꯤ ꯅꯪ ꯃꯍꯤ ꯍꯦꯛꯇ ꯂꯥꯡꯊꯣꯛꯈꯤꯗꯨꯅ ꯅꯪ ꯐꯪꯂꯣꯏꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯄꯥꯇ꯭ꯔ ꯄꯨꯊꯣꯛꯇꯨꯅ ꯆꯠꯂꯒ ꯃꯦꯅꯥ ꯑꯗꯨ ꯃꯣꯏꯅ ꯑꯉꯟꯕꯗꯨ ꯈꯨꯜꯂꯤ ꯑꯁꯨꯝꯅ ꯖꯤꯁꯨꯁꯨ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯊꯋꯥꯏꯒꯤ ꯆꯤꯟꯖꯥꯛꯅꯤ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯛꯇ ꯅꯠꯇꯗꯨꯅ ꯇꯤꯚꯤꯗ ꯌꯦꯡꯂꯤꯕ ꯃꯤ ꯀꯌꯥꯒꯤ ꯃꯐꯝꯗ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯅꯪꯒꯤ ꯁꯃꯁ꯭ꯌꯥ ꯀꯌꯥꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯔꯝꯒꯅꯤꯅ ꯊꯥꯖꯩ ꯑꯗꯨꯒ ꯅꯪꯅ ꯐꯪꯂꯤꯕ ꯄꯥꯎꯈꯨꯝ ꯑꯁꯦ ꯅꯪꯅ ꯈꯪꯗꯕꯗꯤ ꯅꯠꯇꯦ ꯅꯪ ꯀꯌꯥꯔꯛꯇꯤ ꯇꯥꯈ꯭ꯔꯦ ꯅꯪ ꯃꯗꯨ ꯄꯥꯡꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯅꯪꯉꯣꯟꯗ ꯄꯥꯡꯒꯜ ꯂꯩꯇꯕꯅꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯑꯁꯨꯝꯅ ꯍꯥꯏ ꯄ꯭ꯔꯚꯨꯕꯨ ꯉꯥꯏꯖꯕ ꯃꯈꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯃꯈꯣꯏꯒꯤ ꯄꯥꯡꯒꯜ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯏꯒꯜ ꯀꯧꯕ ꯆꯦꯛꯂꯥꯒꯨꯝꯅ ꯍꯦꯟꯅ ꯋꯥꯡꯅ ꯄꯥꯏꯈꯠꯀꯅꯤ ꯃꯈꯣꯏ ꯆꯦꯟꯒꯅꯤ ꯑꯗꯨꯕꯨ ꯋꯥꯔꯣꯏ ꯃꯈꯣꯏ ꯆꯠꯀꯅꯤ ꯑꯗꯨꯕꯨ ꯋꯥꯟꯊꯔꯣꯏ ꯍꯥꯏ ꯑꯗꯨꯅ ꯉꯜꯂꯤꯉꯩꯗ ꯑꯋꯥꯕꯁꯤꯡ ꯑꯗꯣ ꯅꯪꯅ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯧ ꯑꯕ꯭ꯔꯥꯍꯝꯁꯨ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯏꯁꯣꯔꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯔꯥꯄꯣꯛ ꯀꯠꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯉꯟꯅ ꯍꯧꯒꯠꯈꯤ ꯑꯗꯨꯕꯨ ꯑꯩ ꯑꯣꯏꯔꯝꯂꯕꯗꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯣ ꯇꯨꯝꯕꯨ ꯇꯨꯝꯁꯤꯜꯂꯝꯒꯅꯤ ꯑꯕ꯭ꯔꯥꯍꯝ ꯉꯟꯅ ꯍꯧꯒꯠꯈꯤ ꯉꯟꯅ ꯍꯧꯒꯠꯄ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯩꯈꯣꯏꯅ ꯑꯌꯨꯛ ꯍꯧꯒꯠꯇꯨꯅ ꯏꯁꯣꯔꯒ ꯍꯥꯟꯅ ꯆꯨꯝꯅ ꯂꯩꯍꯧꯕ ꯍꯥꯏꯕ ꯑꯁꯤꯅ ꯊꯣꯏꯅ ꯃꯔꯨ ꯑꯣꯏꯗ꯭ꯔꯕꯗꯤ ꯕꯥꯏꯕꯜꯗ ꯃꯁꯤ ꯌꯥꯝꯅ ꯍꯥꯏꯔꯝꯂꯣꯏꯗꯕꯅꯤ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯆꯨꯝꯅ ꯊꯝꯃꯨ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯒꯗꯧꯔꯤꯕ ꯑꯁꯤ ꯃꯌꯥꯝꯅ ꯀꯥꯎꯈꯤꯕ ꯑꯣꯏꯍꯟꯅꯤꯡꯗꯦ ꯍꯧꯖꯤꯛꯃꯛ ꯅꯪ ꯅꯁꯥ ꯅꯇꯣꯝꯗ ꯋꯥꯔꯤ ꯁꯥꯖꯅꯕꯒꯤꯗꯃꯛꯇ ꯑꯌꯨꯛꯇ ꯃꯇꯝ ꯈꯔ ꯂꯧꯖꯧ ꯀꯣꯂꯣꯁꯤꯌꯥꯒꯤ 3:1-3 ꯑꯁꯨꯝꯅ ꯍꯥꯏ ꯋꯥꯈꯜ ꯂꯦꯞꯄꯤꯌꯨ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯆꯦꯠꯄꯤꯌꯨ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯋꯥꯈꯜ ꯂꯦꯞꯄꯤꯌꯨ ꯑꯍꯥꯟꯕ ꯄꯤꯇꯔꯒꯤ 4:1 ꯑꯁꯨꯝꯅ ꯍꯥꯏ ꯑꯐꯕ ꯋꯥꯈꯜꯅ ꯐꯤꯖꯣꯜꯒꯨꯝꯅ ꯁꯦꯠꯆꯤꯟꯖꯧ ꯅꯈꯣꯏꯅ ꯏꯁꯣꯔꯒꯤꯗꯃꯛꯇ ꯑꯋꯥꯕ ꯈꯥꯡꯕ ꯇꯥꯔꯕꯁꯨ ꯅꯈꯣꯏ ꯈꯥꯡꯅꯤꯡꯒꯅꯤ ꯑꯩꯅ ꯀꯠꯊꯣꯛꯀꯗꯕ ꯂꯩꯔꯕꯁꯨ ꯑꯩꯅ ꯏꯁꯣꯔꯕꯨ ꯄꯦꯜꯍꯟꯅꯕꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯀꯅꯤ ꯑꯩ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯑꯃꯁꯨꯡ ꯃꯗꯨꯕꯨ ꯉꯥꯛꯁꯦꯟꯕ ꯑꯣꯏꯒꯅꯤ ꯑꯩ ꯃꯥꯌꯣꯛꯅꯕ ꯉꯝꯕ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯗꯨ ꯐꯪꯗꯕ ꯃꯇꯝꯗ ꯑꯩ ꯃꯗꯨ ꯊꯦꯡꯅꯒꯅꯤ ꯑꯗꯨꯒ ꯍꯔꯥꯎꯅ ꯂꯩꯊꯣꯛꯀꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯗꯤ ꯒꯂꯥꯇꯤꯌꯥꯒꯤ 10 ꯕꯣꯔꯒꯤ ꯃꯁꯛ ꯑꯃ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯋꯥꯈꯜ ꯈꯜꯂꯨ ꯑꯗꯨꯅ ꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯅꯪꯅ ꯇꯧꯕ ꯌꯥꯕ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯈꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯈꯔ ꯑꯌꯨꯛꯇ ꯈꯥꯏꯗꯣꯛꯎ ꯅꯪꯅ ꯊꯦꯡꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯊꯥꯒꯠꯅꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯋꯥꯈꯜ ꯂꯦꯞꯄꯨ ꯃꯤꯁꯤꯡꯗ ꯍꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯃꯇꯥꯡꯗ ꯑꯐꯕ ꯊꯤꯌꯨ ꯑꯩꯈꯣꯏꯅ ꯃꯔꯛ ꯃꯔꯛꯇ ꯃꯥꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯁꯦ ꯌꯥꯝ ꯐꯖꯩꯅꯦꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯆꯤꯜ ꯑꯗꯨ ꯍꯥꯡꯗꯣꯛꯑꯒ ꯍꯥꯏꯕꯤꯌꯨ ꯋꯥꯈꯜꯗ ꯈꯟꯕ ꯈꯛꯇꯅ ꯃꯤꯉꯣꯟꯗ ꯕꯣꯔ ꯐꯪꯗꯦ ꯅꯪꯅ ꯃꯤꯁꯤꯡꯕꯨ ꯍꯦꯟꯅ ꯊꯥꯒꯠꯂꯤꯕ ꯃꯈꯩ ꯅꯪꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯕ ꯐꯥꯎꯒꯅꯤ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯤꯕ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯇꯥꯡꯗ ꯑꯐꯕ ꯍꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯦꯞ ꯄꯤꯌꯨ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏꯅ ꯇꯧꯔꯕꯗꯤ ꯅꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯔꯤ ꯐꯒꯠꯍꯟꯒꯅꯤ ꯑꯗꯨꯒ ꯃꯁꯤ ꯈꯛꯇ ꯅꯠꯇꯗꯨꯅ ꯅꯪꯅ ꯍꯥꯏꯈꯤꯕ ꯑꯐꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯐꯕ ꯍꯜꯂꯛꯀꯅꯤ ꯑꯃꯁꯨꯡ ꯅꯪꯕꯨ ꯍꯔꯥꯎꯍꯟꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯑꯗꯨꯅ ꯅꯪꯅ ꯄꯥꯝꯗꯕ ꯈꯨꯗꯤꯡꯃꯛꯀꯤꯗꯃꯛꯇ ꯅꯪꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯌꯥꯔꯣꯏ
ꯑꯩꯅ ꯑꯩꯒꯤ ꯑꯁꯣꯟꯕ ꯋꯥꯈꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯂꯔꯣꯏ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔꯒꯤꯗꯃꯛꯇ ꯋꯥꯈꯜ ꯂꯦꯞꯈ꯭ꯔꯦ ꯃꯗꯨꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯅꯤ ꯑꯩ ꯏꯪꯊꯅ ꯂꯩꯒꯅꯤ ꯑꯩ ꯑꯐꯥ ꯑꯄꯨꯟꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯔꯔꯣꯏ ꯃꯤ ꯑꯃꯅ ꯅꯤꯡꯈꯥꯇꯝꯅ ꯍꯤꯡꯕ ꯌꯥꯔꯕꯗꯤ ꯑꯩꯁꯨ ꯅꯤꯡꯈꯥꯇꯝꯅ ꯍꯤꯡꯒꯅꯤ ꯅꯈꯣꯏ ꯀꯥꯟꯅꯗꯕ ꯋꯥꯈꯜ ꯈꯟꯕ ꯀꯥꯟꯅꯗꯕ ꯊꯕꯛ ꯇꯧꯕ ꯀꯌꯥꯁꯤꯡ ꯑꯁꯦ ꯇꯣꯛꯄꯤꯔꯣ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯏꯁꯣꯔꯅ ꯄꯥꯝꯕ ꯃꯑꯣꯡꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯋꯤꯜ ꯁꯤꯖꯤꯟꯅꯕꯤꯌꯨ ꯃꯤ ꯑꯅꯤꯅ ꯌꯥꯅꯗꯅ ꯀꯔꯝꯅ ꯆꯠꯃꯤꯟꯅꯒꯗꯧꯔꯤꯕꯅꯣ ꯑꯃꯣꯁꯀꯤ 3:3ꯗ ꯍꯥꯏ ꯏꯁꯣꯔꯒ ꯅꯪꯒ ꯌꯥꯅꯖꯧ ꯃꯤꯒꯤ ꯃꯐꯝꯗ ꯕꯣꯔꯒꯤ ꯃꯁꯛ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯅꯪ ꯍꯣꯠꯅꯖꯧ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯖꯅꯤꯡꯉꯤ ꯑꯌꯨꯛ ꯈꯨꯗꯤꯡꯃꯛꯀꯤ ꯅꯪꯅ ꯕꯣꯔ ꯄꯤꯕ ꯌꯥꯕ ꯃꯤꯁꯤꯡ ꯑꯗꯣ ꯈꯟꯗꯣꯛꯄꯤꯌꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯄꯤꯊꯣꯛꯄ ꯌꯥꯕ ꯄꯤꯊꯣꯛꯄꯤꯌꯨ ꯑꯩꯅ ꯉꯁꯤꯒꯤ ꯑꯌꯨꯛꯇꯁꯨ ꯈꯨꯖꯤ ꯑꯃ ꯄꯤꯊꯣꯛꯈꯤ ꯑꯗꯨꯒ ꯑꯩꯅ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯃꯍꯥꯛꯁꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯟ ꯃꯥꯜꯂꯤ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯁꯝꯁꯦ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅ ꯌꯦꯡꯉꯣ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯅꯪꯅ ꯉꯝꯗꯕꯁꯤꯡ ꯑꯗꯣ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯧ ꯑꯁꯨꯝꯅꯇ ꯈꯜꯂꯒ ꯂꯩꯕꯤꯒꯅꯨ ꯑꯩꯒꯤ ꯍꯥꯏꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯣ ꯂꯥꯎꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯥꯏꯗꯣꯛꯄꯤꯌꯨ ꯑꯗꯨꯒ ꯅꯪꯒꯤ ꯇꯨꯡꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡꯗ ꯅꯪꯅ ꯍꯥꯏꯗꯣꯛꯄꯤꯌꯨ ꯍꯪꯕ ꯌꯥꯏ ꯃꯁꯤꯒꯤ ꯑꯥꯔꯊ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯣꯏꯍꯟꯅꯤꯡꯗꯕ ꯐꯤꯕꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯍꯥꯏꯕ ꯇꯣꯛꯄꯤꯌꯨ ꯑꯗꯨꯒ ꯑꯣꯏꯍꯟꯅꯤꯡꯂꯤꯕ ꯐꯤꯕꯝ ꯑꯗꯣ ꯅꯪꯅ ꯍꯥꯏꯕ ꯍꯧꯕꯤꯌꯨ ꯅꯪꯅ ꯐꯖꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯗꯤ ꯃꯗꯨ ꯍꯟꯖꯟ ꯍꯟꯖꯟꯅ ꯅꯣꯡꯃꯗ ꯌꯥꯝꯅ ꯍꯥꯏꯕꯤꯒꯅꯨ ꯅꯪꯅ ꯅꯨꯡꯗꯥꯡ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯆꯤꯜ ꯑꯗꯣ ꯃꯗꯨ ꯍꯥꯏꯗꯅꯕꯒꯤꯗꯃꯛꯇ ꯐꯥꯖꯤꯟꯕꯤꯌꯨ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯅꯤꯡꯉꯛꯄ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯏꯁꯣꯔꯗ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯤꯌꯨ ꯑꯗꯨꯒ ꯂꯥꯏ ꯐꯠꯇꯕꯅꯁꯨ ꯇꯥꯅꯕ ꯃꯑꯣꯡꯗ ꯂꯥꯎꯅ ꯉꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯤꯌꯨ ꯙꯔꯃ ꯆꯦꯟꯕ ꯃꯤꯗꯤ ꯇꯨꯝꯕ ꯌꯥꯏ ꯑꯩꯅ ꯊꯥꯖꯕꯗ ꯑꯩ ꯅꯨꯡꯗꯥꯡ ꯈꯨꯗꯤꯡꯒꯤ ꯐꯖꯅ ꯇꯨꯝꯃꯤꯅ ꯊꯥꯖꯩ ꯑꯩ ꯐꯖꯅ ꯇꯨꯝꯕ ꯌꯥꯏ ꯑꯁ ꯑꯩ ꯍꯧꯖꯤꯛꯁꯨ ꯇꯨꯝꯅꯤꯡꯉꯛꯑꯦꯅꯦ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯉꯁꯤꯒꯤ ꯑꯌꯨꯛꯇ ꯀꯔꯤ ꯈꯜꯂꯝꯃꯒꯦ ꯍꯥꯏꯕꯗꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯇꯥꯁꯜꯂꯕꯗꯤ ꯃꯁꯤꯗ ꯌꯥꯎꯈꯤꯕ ꯀꯥꯟꯅꯗꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯍꯟꯈꯤꯗꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯕꯨ ꯊꯥꯒꯠꯐꯝ ꯊꯣꯛꯏ ꯑꯦꯃꯦꯟ ꯅꯪꯒꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯐꯖꯅ ꯍꯧꯗꯣꯛꯄꯤꯌꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯔꯒꯗꯨꯠꯁꯤꯡ ꯃꯅꯥ ꯊꯥꯡꯒꯠꯂꯤ ꯊꯥꯒꯠ ꯏꯁꯩ 103:10 ꯍꯥꯏ ꯁꯔꯒꯗꯨꯠꯁꯤꯡ ꯑꯗꯨ ꯃꯅꯥ ꯊꯥꯡꯒꯠꯂꯤ ꯅꯪꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯉꯥꯡꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯈꯣꯏꯗ ꯊꯕꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯤꯔꯛꯑꯦ ꯍꯥꯏꯅ ꯑꯗꯣ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯇꯜꯂꯝꯃꯗꯧ ꯃꯥꯜꯂꯤ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯁꯪꯁꯥꯔꯁꯤꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯇꯜꯂꯕ ꯁꯔꯒꯗꯨꯠ ꯑꯣꯏꯕ ꯌꯥꯏ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯊꯕꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯅꯪꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯃꯠꯇ ꯉꯥꯡꯊꯣꯛꯇꯕꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯉꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯊꯕꯛ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯑꯩꯅ ꯑꯥꯁꯥ ꯇꯧꯏ ꯑꯐꯕ ꯄꯥꯎ ꯇꯥꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯑꯥꯁꯥ ꯇꯧꯏ ꯍꯥꯏꯅ ꯍꯥꯏꯗꯣꯛꯆꯩ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯐꯠꯇꯕ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯐꯠꯇꯕ ꯄꯥꯎ ꯇꯥꯔꯒꯁꯨ ꯑꯩ ꯃꯗꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯇꯌꯥꯔꯤ ꯇꯧꯔꯦ ꯑꯗꯨꯅ ꯑꯩꯅ ꯁꯤ ꯍꯥꯏꯖꯔꯤꯕꯁꯤꯡ ꯑꯁꯦ ꯑꯇꯟꯕ ꯃꯤꯒꯤꯗꯃꯛꯇ ꯅꯠꯇꯦ ꯃꯔꯝꯗꯤ ꯑꯩꯅ ꯃꯗꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯋꯥꯈꯜꯂꯣꯟ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯕꯨ ꯄꯥꯡꯒꯜ ꯄꯤꯕꯤꯕ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯑꯩꯅ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯃꯤ ꯑꯩ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯅ ꯇꯧꯕꯁꯤꯡꯗꯨ ꯅꯠꯇꯦ ꯑꯩꯅ ꯉꯁꯤꯒꯤ ꯑꯌꯨꯛ ꯑꯁꯤꯗ ꯅꯣꯏꯒ ꯊꯦꯡꯅꯗ꯭ꯔꯤꯉꯩꯗ ꯑꯩ ꯏꯁꯣꯔꯒ ꯍꯥꯟꯅ ꯄꯨꯡ 2-3 ꯂꯣꯏꯅꯔꯨꯔꯕꯅꯤ ꯅꯣꯏ ꯃꯁꯤꯒꯤꯗꯃꯛꯇ ꯄꯦꯟꯊꯣꯛꯐꯝ ꯊꯣꯛꯏ
ꯃꯔꯝꯗꯤ ꯅꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯒꯗꯧꯔꯤꯕ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯑꯩꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯕ ꯑꯗꯨꯗꯒꯤ ꯐꯪꯉꯛꯄꯅꯤ ꯑꯗꯨꯒ ꯑꯩꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯕ ꯍꯥꯏꯔꯒ ꯑꯩꯅ ꯄꯨꯡ 3 ꯍꯦꯛꯇ ꯏꯁꯣꯔꯒ ꯋꯥꯔꯤ ꯄꯪꯁꯥꯟꯗ ꯁꯥꯟꯅꯕꯩ ꯋꯥꯐꯝ ꯅꯠꯇꯦ ꯑꯩꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯏꯁꯣꯔ ꯂꯩ ꯍꯥꯏꯕ ꯑꯩ ꯐꯥꯎꯗꯕ ꯌꯥꯎꯔꯤꯕꯅꯤ ꯅꯪꯅ ꯏꯁꯣꯔꯗ ꯃꯇꯝ ꯄꯤꯔꯒ ꯅꯣꯂꯨꯛꯂꯕꯗꯤ ꯃꯍꯥꯛꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯊꯕꯛ ꯇꯧꯕꯗꯨ ꯅꯪꯅ ꯎꯒꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯅꯤꯡꯉꯤ ꯃꯗꯨꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯣꯔꯒ ꯋꯥꯔꯤ ꯍꯥꯟꯅ ꯁꯥꯟꯅꯕꯤꯌꯨ ꯂꯣꯏꯅꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯏꯁꯣꯔꯅ ꯂꯝꯖꯤꯡꯕꯤꯅꯕ ꯍꯥꯏꯖꯕꯤꯌꯨ ꯊꯥꯒꯠ ꯏꯁꯩꯒꯤ 5:3 ꯍꯥꯏ ꯍꯦ ꯏꯁꯣꯔ ꯑꯌꯨꯛꯇ ꯅꯍꯥꯛꯅ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯤꯒꯅꯤ ꯑꯌꯨꯛꯇ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯖꯒꯅꯤ ꯑꯃꯁꯨꯡ ꯈꯧꯔꯥꯡꯅ ꯉꯥꯏꯖꯒꯅꯤ ꯑꯗꯨꯅ ꯅꯤꯡꯁꯤꯡꯕꯤꯌꯨ ꯏꯁꯣꯔꯒ ꯃꯇꯝ ꯂꯣꯏꯅꯕꯤꯌꯨ ꯅꯪꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯌꯨꯛ ꯑꯁꯤ ꯏꯁꯣꯔꯒ ꯃꯇꯝ ꯂꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯊꯝꯕꯤꯌꯨ Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chinchak manatana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org nasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite